ꯀꯥꯁꯤꯅ ꯅꯠꯇ꯭ꯔꯀꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯄꯨꯔꯛꯄꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯑꯣꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯅ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯅꯤ ꯅ ꯂꯥꯛꯏ ꯃꯤꯗꯨ ꯇꯜꯂꯤꯕꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯨꯔꯥꯅ ꯂꯥꯛꯏꯃꯦ ꯑꯩꯈꯣꯏ ꯇꯥꯁꯦꯟ ꯏꯟꯅꯔꯦ ꯁꯥꯎꯅꯤꯡꯕꯅ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏꯁꯦ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯨ ꯑꯁꯨꯝꯅꯦ ꯑꯩꯅ ꯁꯨꯝ ꯂꯩ ꯑꯩꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗꯅꯦ ꯃꯤꯂꯪꯃꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯕ ꯅꯤꯇ꯭ꯔꯥ ꯉꯁꯤꯗꯤꯅꯦ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯉꯁꯤ ꯃꯥꯒ ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯅꯣꯛꯄꯗꯨꯗꯤ ꯁꯤꯗꯪ ꯆꯥꯎꯕ ꯑꯉꯥꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯃꯉꯣꯟꯗ ꯈꯤꯆꯤ ꯆꯥꯔꯨꯕꯗ ꯑꯉꯥꯡ ꯃꯆꯥ ꯆꯥꯎꯕꯗꯣ ꯑꯗꯨꯅꯦꯕ ꯌꯥꯝ ꯁꯤꯡꯉꯤ ꯑꯉꯥꯡꯅ ꯄꯤꯛꯆꯔꯁꯨ ꯑꯗꯣ ꯃꯥ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯔꯤꯕ ꯑꯩ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯦ ꯆꯠꯁꯤꯔ ꯈꯜꯂꯣꯏꯁꯦ ꯀꯔꯤꯝ ꯆꯥꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯁꯨ ꯆꯠꯂꯨꯔꯒꯦ ꯃꯥꯏꯁꯦ ꯐꯥꯒꯤꯔ ꯀꯩꯅꯣ ꯈꯪꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯅ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯒꯕꯨ ꯍꯥꯏꯅ ꯑꯩꯗꯣ ꯂꯣꯠꯁꯟꯅ ꯁꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯍꯨꯔꯥꯟꯅ ꯊꯧꯔꯛꯏꯅꯤ ꯑꯩꯈꯣꯏ ꯀꯥꯂꯨ ꯇꯥꯟꯅꯔꯦ ꯌꯥꯝ ꯃꯤꯂꯪꯕꯤ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯃꯤꯂꯪꯕꯤ ꯆꯪꯍꯜꯂꯒꯦ ꯁꯦ ꯃꯤꯂꯪꯕꯤ ꯂꯩꯊꯣꯔꯛꯑꯣ ꯃꯤꯂꯪꯕꯤ ꯁꯤꯅꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯃꯈꯥꯗꯒꯤ ꯇꯣꯅꯤꯡꯀꯣ ꯀꯩꯀꯥꯡ ꯍꯦꯛꯎꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯇꯅꯦ ꯌꯥꯝ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯒ ꯑꯩꯈꯣꯏ ꯇꯥꯏꯁꯤꯡꯒ ꯆꯤꯡꯅꯅ ꯍꯦꯛꯇ ꯂꯣꯏꯕꯤ ꯑꯩ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯕꯅꯤ ꯑꯗꯨ ꯃꯣꯏ ꯀꯩꯅꯣꯅ ꯇꯣꯝꯗꯣ ꯃꯃꯩ ꯄꯥꯏꯅ ꯆꯤꯡꯉ ꯄꯨꯈ꯭ꯔꯦ ꯍꯣꯏ ꯃꯥ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯔꯥ ꯑꯂꯣꯏꯕꯤꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯍꯧꯖꯤꯛꯁꯦ ꯂꯩꯔꯦ ꯇꯣꯝꯅ ꯈꯔ ꯆꯤꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯅꯦ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯃꯈꯥꯗꯒꯤ ꯀꯩꯀꯥꯡ ꯍꯦꯛꯎꯒꯦ ꯄꯦꯔꯨꯛ ꯈꯪꯗꯦ ꯇꯣꯅꯤꯡꯈꯣꯛ ꯈꯪꯗꯦ ꯁꯦ ꯃꯌꯥꯝ ꯍꯧꯏ ꯇꯧꯒꯤ ꯃꯤꯂꯪꯃꯤꯅ ꯍꯥꯏ ꯃꯤꯁꯤꯒ ꯃꯌꯥꯝ ꯍꯧꯏ ꯍꯥꯏꯅ ꯍꯧꯏꯅꯦ ꯃꯌꯥꯝꯗꯣ ꯄꯦꯔꯨꯛꯁꯦ ꯂꯩꯁꯦ ꯎꯕ꯭ꯔꯥ ꯇꯣꯅꯤꯡꯈꯣꯛ ꯍꯥꯏ ꯃꯤꯁꯤꯗꯤ ꯃꯤꯂꯪꯕꯤ ꯔꯥꯡ ꯑꯆꯧꯕ ꯑꯃ ꯄꯨ ꯂꯥꯛꯑꯣ ꯔꯥꯡꯗ ꯍꯥꯞꯆꯜꯂꯁꯤ ꯐꯔꯕꯅꯤ ꯂꯝꯍꯦꯟꯕꯒꯤꯅꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅꯤꯍꯦ ꯑꯩꯒ ꯃꯤꯂꯪꯕꯤꯒꯅ ꯆꯥꯗꯣꯏꯅꯤ ꯅꯣꯏꯆꯦꯅꯅꯦ ꯇꯣꯝꯗꯣ ꯃꯃꯩ ꯄꯥꯏꯅ ꯆꯤꯡꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯃꯕꯥꯏꯅꯤꯀꯣ ꯃꯕꯥꯏꯅꯤ ꯆꯤꯡꯅꯈꯤꯗꯣꯏꯅꯤꯀꯣ ꯑꯩꯅꯗꯤ ꯊꯤꯡꯗꯣꯛꯄ ꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯍꯨꯏ ꯅꯠꯇꯕꯅꯤꯅ ꯇꯣꯝꯗꯨꯁꯨ ꯑꯩꯅ ꯐꯥꯕ ꯀꯤꯖꯔꯤꯕ ꯅꯪꯅꯅꯦ ꯃꯃꯩ ꯄꯥꯏꯅꯅꯦ ꯀꯩꯅꯣꯗꯣ ꯇꯣꯝꯗꯣ ꯄꯨꯔꯝꯗ꯭ꯔꯗꯤ ꯉꯁꯤꯗꯣ ꯁꯥ ꯇꯧꯕꯅꯤꯀꯣ ꯃꯕꯥꯏꯅꯤ ꯑꯗꯩ ꯑꯃꯨꯛ ꯍꯦꯛꯎꯔꯁꯤ ꯃꯤꯂꯪꯕꯤꯒꯤ ꯂꯦꯕꯨ ꯃꯌꯥꯝ ꯄꯥꯜꯂꯤꯅꯦ ꯐꯖꯕ ꯃꯅꯨꯡꯗ ꯃꯌꯥꯝ ꯑꯃꯨꯟꯕ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯗꯨꯁꯤ ꯀꯣꯝꯕ꯭ꯔꯦꯛ ꯈꯛꯇꯅꯤ एकदम ꯀꯣꯝꯕ꯭ꯔꯦꯛ ꯍꯥꯏꯕꯨ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯗꯨꯅꯣꯏꯗꯒꯤ ꯁꯤꯗ ꯂꯦꯕꯨꯡꯒ ꯍꯦꯛꯀꯅꯤ ꯑꯃꯈꯛꯇꯪꯗ ꯑꯩ ꯃꯣꯏꯗ ꯍꯥꯏꯔꯦꯕ ꯑꯩ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯆꯥꯕꯒꯤꯅꯦ ꯁꯤꯃꯇꯪ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯁꯤꯡꯖꯨ ꯃꯌꯥꯝꯁꯦ ꯁꯨꯝ ꯊꯤ ꯑꯩꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯥꯛꯑꯒꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦ ꯍꯥꯏꯕ ꯄꯨꯕꯗꯒꯤ ꯃꯣꯏꯁꯨ ꯆꯥꯛ ꯆꯥꯅꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯒꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯐꯤꯔꯣꯟꯐꯥꯎ ꯑꯃꯨꯛ ꯊꯣꯛꯑꯦ ꯁꯤꯡꯖꯨ ꯆꯥꯕ ꯄꯥꯔꯇꯤꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯅ ꯀꯥꯗ ꯃꯤꯂꯪꯕꯤꯅ ꯍꯥꯏꯅ ꯆꯥꯗꯣꯏꯃꯤꯅꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯤꯂꯪꯕꯤꯅ ꯑꯌꯨꯛꯇꯩ ꯍꯥꯏꯌꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯣꯕꯤ ꯋꯥꯠꯇꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯀꯣꯕꯤ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯁꯦ ꯍꯦꯛ ꯊꯣꯛꯎꯕ ꯑꯗꯨꯅ ꯏꯅ ꯁꯝꯂꯥꯗ ꯍꯥꯏꯕꯗꯩ ꯉꯥꯏꯇꯅꯅꯦ ꯑꯗꯨꯒ ꯁꯣꯝꯗꯩ ꯃꯌꯥꯟ ꯈꯔꯒ ꯍꯦꯛꯑꯒꯅꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯒꯨꯅꯨꯒꯩꯒ ꯆꯠꯈꯠꯂꯦ ꯃꯤꯂꯪꯕꯤ ꯉꯁꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅꯤꯀꯣ ꯑꯩꯈꯣꯏ ꯆꯥꯅꯤꯡꯅ ꯆꯥꯕ ꯑꯣꯏꯗꯣꯏꯅꯤꯅ ꯑꯣ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯀꯔꯤ ꯃꯅꯤꯄꯨꯔꯗꯣ ꯄꯦꯔꯨꯛ ꯁꯤ ꯃꯅꯤꯄꯨꯔ ꯄꯦꯔꯨꯛꯅꯦ ꯁꯤ ꯈꯔ ꯍꯦꯛꯑꯒꯦ ꯈꯔ ꯍꯧꯔꯤꯁꯤꯒ ꯁꯤꯅꯦ ꯃꯅꯤꯄꯨꯔꯒꯤꯗꯣ ꯑꯩꯈꯣꯏꯅꯦ ꯊꯥ ꯂꯥꯎꯏ ꯑꯃꯨꯛꯇ ꯂꯥꯛꯏꯅꯦ ꯁꯤꯗꯤ ꯃꯥꯏ ꯊꯥꯗꯗꯣꯏ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯊꯥꯗꯠꯂꯁꯨ ꯌꯥꯏ ꯊꯥꯗꯠꯂꯣ ꯃꯤꯂꯪꯕꯤꯅ ꯉꯁꯤ ꯍꯧꯔꯛꯏ ꯃꯤꯃꯥ ꯋꯥꯍꯜꯂꯁꯤ ꯈꯔ ꯑꯄꯥꯛꯄꯒꯗꯣ ꯈꯜꯂꯨ ꯑꯗ ꯌꯦꯡꯉꯧꯁꯦ ꯁꯤꯒ ꯍꯣꯏ ꯍꯦꯛꯅ ꯈꯇꯪ ꯍꯟꯖꯤꯜꯂꯛꯀꯗꯕꯅꯦ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯣ ꯌꯦꯡꯒꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯣ ꯌꯦꯡꯉꯣꯕ
hãy nuôi ba chừng hắn nào nuôi ba tao than nào vậy quá bự rồi ấy thi về sao chịu ổn những cái vậy nè nó nói với thằng mình đó sao cái đó đặt chân đâu khi đó cái đó đặt cái nó này ra đây mà giờ ô bà cô lại đi anh lấy ba bạc kê lấy mình đang cắt rồi đấy chứ ạ cái đó mấy đang cắt rồi video mấy thà là cái không thà lên đuôi tụi thà là cái mấy thôi smile dân dân cái lấy cái anh làm cái cái cặp kia bà Ê, không ai cặp. nó muốn làm mà tiếng lên nó bay cho cặp cái đi ra đi mẹ nó bay chứ anh làm cái biết làm biết chỉ quên kia bà yêu quần gì vậy ôi mà thămกับพุ้ยนี่ไงรู้นี่ làm đi mà này áo khâu cho vậy ไปรูปนั่นหรอ ấy ngay khi đó mua gì đi mua gì bây giờ gì ไอ้นางไอ้ป่าเลยข้างบนข้างบน đấy ạ trái đâu đâu เหนื่อยอะไรดิ nó thì đây đi chả không biết chẳng nào thì mẹ anh sẽ lấy về đây เสียเปรูมันนี่พูดเปรู bilang cái nó chứ cái kia cái nó hay mới đấy lại cái mình cari kan itu siang ang sini sini juga siang không boleh ta tapi không ta không ta Sini. siang ngang được kim sang sẽ xin đưa ra sẽ là cầu một cú lại rồi không lại kìa mana emang hai ayuk dong alam kau kemana minta terada pun tahu si mana ay ngasih school jati bilang mình sẽ một cái ra sẽ nó hay haro nang kay bò ra su cái nó tao làm đây quan lớn thế này cái ra sẽ nó sinju ay re mayan sude nang haro nang puthoro nang na cha si ay ni tàu đi tàu rồi ní sinju ki mayan machan lai re siga I changang lon bagi chandram ki dai lon halage tàu rai loning dire chandram ki ta khe lon biro tan leong ki nuôi da lak pani na nang ngoi na tàu biro cái chua đấy hao na din lon mi ta o ka dro sina oi tra khang de ai di changang ni kha jam thai ye mo ta kom si di phaja bani na chandram ki hao na lo lu ko o ni da doi di ko ma di changang wa di akoi hai tingai da tong ning mani ba kai ge mian hap to ri hapo video ka pa ge sing mana singa hapo haw na ba wa the biju phajam pa ri ye moi ma laudri dulu se le ubani dulu mi chini ga di jam hapan we jam thum na thak pado ki je ya ba tôi phụ đây akoi ngasi di tu roi ge tôi nghĩ luôn nhau kai ge hapo e ma yan le di ke no ka di hapra na ilai si ka di hapra cái này gì tôi lấy ra bao lâu rồi adu hapa di ma na nusi bani hôm nay đừng làm gì rồi cái này tôi khai khang ni ne horan khang ni ji on thằng nó sao vậy em kha bani horan jam hapa dán cha lon ba loi de cha lon ba loi de chandra hiu tonga ka ki to de này cứ đi hoi ta ngan ba de gi chandra ki mai se mangan thore bilang minang nahan noi na poi dei ni ko chako ba da sakya hai ba mà tuần lupa jam kai da lupa jang kai duna lupa jam khi na jeda jeda ado nang lu kai dau na ma thang mura ge ta thok khra ko kai no mama pisan rồi o ma thang kai na tau ba da puja da kai no phi le na lupa tarai na lâu patra na lau re o kai kai jang jarat ke ngan thong bờ đi à ở Hawaii hau bro nuôi bôi đi nak pani na nuôi chat baga sum jau re na cha ke baga phangau dra ba nuôi chat ni kai này nắp cái này này kia đi nuôi ma pa cha na ke na ka lak ko do ai walking chat le ba tai ga ta senga ta na ma tem đi na mà đi là thiên mà đi trên tả ma tem thin di ga mai ba labuk ta chalu ba labuk ta gi jot pai ra ma ga ka khala ga no tawi mai adu ni sina atombi sina
ꯃꯤꯅ ꯃꯆꯦ ꯁꯦꯗꯦꯎꯅꯦ ꯆꯥꯛꯆꯨꯝ ꯆꯥ ꯍꯩꯔꯤꯉꯩꯗ ꯆꯥ ꯍꯩꯔꯦ ꯑꯩꯅꯤ ꯁꯣꯝꯗꯗꯤ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯎꯅꯦ ꯆꯥ ꯂꯣꯟꯕꯁꯨ ꯂꯣꯏꯔꯦ ꯁꯦꯎ ꯇꯣꯉꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯣꯏꯔꯒꯦ ꯁꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯉꯁꯤ ꯃꯣꯏꯗ ꯂꯥꯛꯏꯃꯤꯅꯦ ꯃꯥꯅ ꯂꯣꯏꯅ ꯉꯁꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤꯁꯤ ꯄꯨꯝꯅꯃꯛ ꯂꯥꯛꯁꯦ ꯁꯤ ꯂꯥꯛ ꯁꯣꯏꯔꯨꯔꯁꯤ ꯂꯥꯛꯎꯒꯤ ꯊꯦꯡꯉꯦ ꯁꯤ ꯄꯨꯔꯛꯑꯒꯦ ꯁꯤ ꯀꯕꯛ ꯀꯕꯛꯇꯪ ꯆꯥꯝꯃꯛꯀꯦ ꯄꯣꯠ ꯊꯝꯕ ꯃꯥꯏ ꯃꯊꯛꯇ ꯑꯣꯏꯅ ꯆꯥꯔꯁꯤ ꯂꯥꯛꯑꯝꯃ ꯀꯃꯥꯏ ꯅꯪ ꯈꯔ ꯁꯣꯏꯕꯤꯔꯣ ꯁꯤꯡꯖꯨ ꯆꯥꯕꯁꯦ ꯁꯣꯏ ꯇꯟꯅꯔꯤꯃꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯁꯣꯏꯍꯜꯂꯅꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯅꯪ ꯅꯪꯅ ꯑꯣꯞ ꯇꯧꯔ ꯄꯤꯔꯝꯕ꯭ꯔꯥ ꯑꯣꯞ ꯇꯧꯔꯝꯕ꯭ꯔꯥ ꯅꯪ ꯑꯣꯟ ꯇꯧꯔ ꯄꯤꯔꯗ꯭ꯔꯥ ꯑꯣꯞ ꯇꯧꯗꯦ ꯚꯤꯗꯤꯑꯣ ꯈꯛꯇ ꯀꯥꯞꯄ ꯉꯁꯥꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯁꯦ ꯅꯪ ꯀꯥꯞꯄꯁꯦ ꯈꯔ ꯀꯥꯞꯄ ꯅꯪ ꯍꯣꯏ ꯉꯁꯥꯏꯗꯤ ꯉꯥꯒꯤ ꯃꯌꯥꯝꯁꯤ ꯃꯤꯅꯪꯒꯤꯅ ꯃꯊꯟꯇ ꯇꯔꯪꯗ ꯀꯥꯞꯄꯤꯔ ꯈꯪꯗꯦ ꯅꯪꯅ ꯁꯣꯝꯗ ꯂꯧ ꯈꯥꯎꯕꯒꯤ ꯀꯥꯞ ꯑꯗꯨꯗꯤ ꯑꯩꯗꯨꯗꯤ ꯀꯥꯞꯄꯤꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯦꯗꯅ ꯑꯗꯩꯗ ꯅꯪ ꯃꯦꯠꯄ꯭ꯔꯣ ꯑꯩ ꯈꯟꯖꯕ ꯃꯥꯅꯅꯦ ꯑꯩꯅꯗꯤ ꯑꯣꯟ ꯇꯧꯔ ꯄꯤꯕꯗꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯅ ꯑꯃꯨꯛ ꯃꯦꯠꯂꯝꯕ ꯌꯥꯏꯑꯕ ꯑꯩ ꯍꯧꯅꯕꯤꯅꯤꯁꯦ ꯑꯩ ꯌꯥꯝ ꯇꯧꯏ ꯃꯥꯒꯤ ꯁꯦꯀꯦꯟ ꯆꯠꯄꯗꯣ ꯑꯃꯐꯥꯎ ꯆꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯡꯖꯔꯦ ꯑꯗꯨꯃꯨ ꯉꯁꯥꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯃꯦ ꯍꯥꯏꯅ ꯀꯥꯞꯄꯒ ꯑꯃꯨꯛ ꯀꯥꯞꯄꯝꯗ꯭ꯔꯦ ꯁꯤ ꯁꯤꯡꯖꯨꯁꯦ ꯑꯩ ꯐꯣꯟ ꯇꯧꯔꯛꯇꯦ ꯐꯣꯟ ꯍꯦꯛꯇ ꯄꯨꯈꯠꯂꯛꯇꯧ ꯐꯣꯟ ꯇꯧꯔ ꯈꯪꯉꯔꯕ ꯉꯁꯤ ꯁꯤꯡꯖꯨꯁꯦ ꯐꯣꯟ ꯂꯥꯛꯍꯧꯔꯤ ꯐꯣꯟ ꯂꯥꯛꯏꯗꯨ ꯐꯖꯗ꯭ꯔꯥ ꯊꯋꯥꯏ ꯌꯥꯎꯏ ꯑꯗꯨ ꯅꯣꯏ ꯕꯨꯛ ꯇꯠꯇꯦꯅꯦ ꯁꯤ ꯃꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯀꯥꯁꯤꯅꯤꯗꯅ ꯁꯨꯝꯕꯁꯦ ꯊꯋꯥꯏ ꯌꯥꯎꯖꯩꯌꯦꯕ ꯍꯥꯎꯅꯤꯌꯦ ꯆꯟꯗ꯭ꯔꯃꯨꯈꯤꯁꯦ ꯉꯁꯤ ꯐꯖꯅ ꯇꯣꯠꯍꯜꯂꯒꯦ ꯁꯤꯡꯖꯨꯁꯦ ꯑꯗꯨꯒ ꯃꯤꯂꯪꯕꯤ ꯍꯥꯎꯗꯣꯏ ꯃꯤꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯍꯥꯏꯅ ꯈ꯭ꯋꯥꯛ ꯊꯦꯡꯖꯤꯜꯂꯦ ꯃꯇꯝꯁꯦ ꯑꯗꯨꯅ ꯄꯨꯡ 11ꯗꯒꯤ ꯄꯨꯡ 12ꯗꯩꯅꯦ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯕꯩ ꯇꯧꯅꯔꯛꯏꯁꯦ ꯃꯆꯜ ꯊꯤꯕꯗ ꯁꯨꯝ ꯊꯦꯡꯊꯔꯦꯕ ꯗꯨꯅꯤꯌꯣꯡꯒꯤ ꯈꯔ ꯆꯪꯁꯜꯂꯁꯤ ꯅꯣꯏ ꯑꯣꯂꯥꯡꯗ ꯑꯩꯈꯣꯏ ꯂꯩ ꯉꯝꯗꯕꯒꯤ ꯂꯩꯇ꯭ꯔꯦ ꯇꯟꯖꯥ ꯑꯃ ꯑꯗꯨꯒ ꯁꯤꯒ ꯆꯦꯌꯥ ꯄꯨꯈꯠꯂꯒ ꯅꯨꯡꯁꯤꯗꯤ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯉꯥꯏꯈꯣ ꯀꯨꯔꯀꯨꯔꯤꯗꯣ ꯑꯃ ꯇꯧꯔꯁꯤꯔꯥ ꯀꯨꯔꯀꯨꯔꯤꯗꯣ ꯅꯣꯏꯈꯥꯏꯗꯕꯤꯗ ꯃꯊꯛꯇꯅꯦ ꯁꯥꯏꯗꯇ ꯊꯝꯃꯒꯅꯦ ꯑꯗꯨꯅ ꯐꯅꯤ ꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯤꯃꯤꯁꯦ ꯂꯤꯌꯦ ꯃꯥꯜꯂꯦ ꯌꯥꯔꯦꯗ ꯌꯥꯔꯦ ꯑꯩꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯩ ꯃꯤꯃꯤꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅ ꯆꯥꯄ ꯍꯩꯅꯔꯣꯏꯗꯣꯏꯕ ꯑꯗꯨ ꯍꯩꯔꯨꯅꯨ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯩꯅꯣ ꯃꯤꯂꯪꯕꯤ ꯇꯣꯉꯥꯟꯒ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯆꯜꯂꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯔꯁꯨ ꯖꯥꯝꯃ ꯃꯥꯜꯂꯦꯗ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯤꯡꯖꯨꯁꯦ ꯄꯧꯕꯒꯤꯗꯤ ꯁꯥꯊꯤꯅ ꯄꯧꯔꯦꯕ ꯁꯤꯡꯖꯨꯁꯦ ꯈꯔ ꯖꯧ ꯖꯧ ꯄꯧꯅ ꯍꯥꯎꯕꯅꯤ ꯁꯤ ꯂꯣꯏꯅ ꯅꯞꯁꯜꯂꯒ ꯑꯗꯨ ꯍꯥꯞꯆꯟꯈ꯭ꯔꯣ ꯀꯩꯅꯣꯗꯨꯅꯨ ꯑꯗꯣ ꯑꯩ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯃꯦꯈꯥꯏꯒꯦ ꯄꯨꯟꯅ ꯃꯦꯈꯥꯏꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯃꯤꯂꯪꯕꯤꯅ ꯌꯥꯝ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯩ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯑꯩꯈꯣꯏ ꯐꯖꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤꯗ ꯃꯊꯪꯗ ꯐꯖꯅꯅꯦ ꯀꯩꯀꯩꯅꯣꯅꯦ ꯆꯥꯕꯩꯁꯨ ꯈꯔ ꯇꯧꯁꯦꯕ ꯁꯟꯗꯦꯗ ꯑꯃ ꯀꯩꯅꯣ ꯃꯤꯂꯪ ꯁ꯭ꯀꯨꯜ ꯕꯟ ꯂꯩꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯔꯛꯑꯣ ꯈꯪꯕ ꯑꯩ ꯀꯩꯅꯣꯒ ꯃꯨꯛꯕꯥꯡꯒ ꯇꯧꯗꯣꯏꯃꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯆꯔꯥꯒ ꯆꯥ ꯂꯣꯏꯔꯒꯅꯦ ꯃꯥꯅꯅꯦ ꯏꯁꯅꯦ ꯇꯔꯥꯗ ꯐꯣꯟ ꯇꯧꯔꯒ ꯃꯉꯣꯟꯗ ꯁꯤꯡꯖꯨ ꯆꯥꯕꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤ ꯁꯟꯒꯦ ꯑꯗꯩ ꯑꯩꯁꯨ ꯇꯜꯂꯤꯗꯅ ꯗꯤꯟꯗꯥꯏ ꯇꯜꯂꯦꯕ ꯈꯪꯕ ꯍꯣꯏ ꯗꯤꯟꯗꯥꯁꯦ ꯆꯥꯡꯅꯔ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯅꯦ ꯑꯗꯨꯅꯦꯕ ꯃꯤꯂꯪꯒꯤ ꯐꯣꯟ ꯇꯧꯔꯛꯏꯕ ꯈꯪꯕ ꯑꯩꯅ ꯑꯍꯥꯟꯕ ꯊꯪꯒꯛꯀꯦ ꯇꯧꯕ ꯇꯠꯈ꯭ꯔꯦꯕ ꯃꯊꯪ ꯇꯧꯔꯛꯄꯗꯣ ꯃꯥ ꯍꯥꯏꯕ ꯅꯦꯇ꯭ꯔꯥ ꯅꯪ ꯉꯁꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯕ ꯍꯥꯎꯅꯤꯍꯦ ꯇꯣꯠꯂꯣ ꯈꯨꯠꯅ ꯇꯣꯠꯄꯅ ꯍꯥꯎꯕꯅꯤ ꯀꯔꯤꯅ ꯇꯣꯠꯇꯣꯏꯒꯦ ꯈꯨꯠꯅ ꯇꯣꯠꯇ꯭ꯔꯗꯤ ꯃꯤꯂꯪꯕꯤ ꯍꯥꯏꯔꯣ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯣ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯤ ꯃꯇꯥꯡꯗ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯃꯌꯥꯝ
ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯀꯥꯏꯅ ꯃꯌꯥꯝ ꯑꯃꯨꯛꯀ ꯁꯤꯡꯖꯨꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟ ꯇꯧꯕꯤꯔꯣ. ꯕꯨꯗꯤ ꯐꯩ ꯍꯥꯏꯕꯣ ꯑꯗꯒꯤ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯂꯥꯏꯛ ꯇꯧꯔꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯀꯥꯏꯅ ꯐꯖꯅ ꯏꯊꯣꯔꯒ ꯐꯖꯅ ꯅꯪ ꯂꯦꯡꯗꯅ ꯑꯪꯀ ꯃꯀꯣꯛꯇꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛꯀꯤꯗ ꯌꯥꯍꯧꯗ꯭ꯔꯦ ꯂꯥꯏꯛ ꯇꯧꯔꯣ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯊꯛ 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 ꯇꯧꯁꯟꯕꯤꯔꯣ ꯀꯥꯏꯅ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯊꯛ 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 ꯅꯠꯇ꯭ꯔꯥ ꯇꯅꯣꯒꯤ ꯍꯥꯞꯄꯔꯣ ꯁꯤ ꯇꯤꯜꯍꯧꯀ ꯖꯧ ꯖꯧ ꯁꯨꯝ ꯆꯥꯊꯣꯛꯑꯁꯤ ꯃꯣꯏꯗ ꯊꯝꯕꯤꯈ꯭ꯔꯣ ꯃꯣꯏ ꯍꯥꯞꯈꯣ ꯄꯨꯟꯅ ꯍꯥꯞꯆꯟꯕꯤꯈ꯭ꯔꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯣꯏꯒꯤ ꯊꯝꯕꯤꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯍꯨꯝ ꯑꯩꯉꯣꯟꯗ ꯀꯨꯔꯀꯨꯔꯤ ꯄꯤꯔꯛꯀꯅꯨ ꯃꯣꯇꯣꯟ ꯃꯇꯣꯟꯒ ꯍꯥꯞꯅꯅꯦꯀꯣ ꯍꯥꯏꯔꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯍꯧꯔꯣ ꯍꯧꯔꯣ ꯆꯥꯕ ꯍꯧꯔꯣ ꯃꯩ ꯆꯥꯛꯈꯣꯝ ꯆꯟꯗꯔꯝꯒꯤ ꯈ꯭ꯌꯥꯠꯇ ꯆꯥꯎꯋꯦ ꯆꯟꯗꯔꯝꯒꯤ ꯆꯟꯗꯔꯝꯒꯤ ꯆꯥꯔꯣ ꯃꯤꯂꯪꯕꯤ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥ ꯍꯥꯎꯏ ꯑꯩ ꯁꯣꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯦ ꯐꯥꯒꯤꯁꯨ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯈꯣꯏ ꯃꯌꯥꯟ ꯐꯪꯕ ꯐꯪꯗꯕ ꯇꯧꯅ ꯑꯗꯨꯅ ꯃꯊꯪ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯊꯪ ꯁ꯭ꯀꯨꯜ ꯕꯟ ꯀꯩꯅꯣ ꯂꯩꯕ ꯅꯨꯃꯤꯠꯇ ꯃꯤꯂꯪꯕꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯃꯌꯥꯟ ꯁꯨꯅꯅꯦ ꯑꯣꯡꯒꯤ ꯆꯥꯁꯤ ꯅꯠꯇ꯭ꯔꯥ ꯃꯊꯪ ꯅꯣꯡꯃ ꯐꯖꯅ ꯑꯆꯥꯄꯣꯠꯁꯨ ꯀꯔꯤꯝ ꯇꯧꯍꯧꯗꯦ ꯑꯗꯩ ꯗꯨꯀꯥꯟꯁꯨ ꯊꯤꯡꯕ ꯃꯇꯝ ꯑꯣꯏꯔꯤꯕ ꯉꯁꯥꯏ ꯃꯇꯝꯗꯣ ꯑꯗꯨꯅ ꯃꯊꯪꯗ ꯐꯖꯅ ꯅꯩꯊꯔ ꯗꯨꯅꯨ ꯃꯌꯥꯏ ꯌꯦꯡꯉꯛꯎ ꯗꯨꯅꯨꯗꯤ ꯑꯃꯗꯣ ꯃꯤꯂꯪꯕꯤ ꯃꯥ ꯁꯒꯟ ꯅꯥꯏꯅꯦ ꯀꯩꯒꯤꯅꯣ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯛꯏꯅꯦ ꯃꯥ ꯑꯩ ꯁꯒꯟ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯛꯏꯕ ꯀꯩꯅꯣ ꯍꯟꯅ ꯁꯤꯡꯖꯨ ꯁꯣꯏꯕꯩꯔꯥ ꯍꯥꯎꯅꯦ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯑꯝꯇ ꯍꯨꯛꯀꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯗꯤ ꯉꯝꯗꯦꯀꯣ ꯇꯉꯥꯡ ꯍꯥꯏꯒꯨꯝꯅ ꯑꯩ ꯁꯒꯟ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯄꯣꯔ ꯃꯥꯜꯂꯦ ꯑꯩ ꯁꯤ ꯆꯉꯥꯡꯁꯦ ꯑꯣꯏꯉꯣ ꯂꯦꯝꯗꯕ ꯁꯤ ꯆꯉꯥꯡꯁꯦ ꯑꯣꯏ ꯍꯥꯏꯅꯦꯕ ꯑꯩ ꯖꯥꯝꯅ ꯆꯥꯏꯌꯦꯕ ꯊꯩꯕ ꯆꯉꯥꯡ ꯍꯥꯎꯏꯍꯦ ꯆꯥꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯍꯥꯏ ꯑꯩꯅ ꯆꯉꯥꯡ ꯂꯣꯜꯂ ꯍꯥꯎꯏ ꯑꯗꯨꯗꯤ ꯐꯔꯦꯕ ꯃꯊꯪ ꯅꯪꯀꯣꯡ ꯐꯖꯅ ꯑꯝꯇꯪꯒ ꯐꯖꯅ ꯃꯊꯪ ꯇꯧꯁꯤ ꯆꯉꯥꯡꯇ ꯅꯠꯇꯦ ꯑꯩꯅ ꯂꯣꯟꯕꯃꯊꯪ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯧꯔꯁꯤ ꯅꯪ ꯊꯣꯡꯕꯤꯔꯣ ꯑꯩ ꯂꯣꯏ ꯁꯦꯝꯃꯛꯀꯦ ꯉꯁꯤꯒꯤ ꯁꯤꯡꯖꯨ ꯌꯥꯝ ꯊꯥꯖꯗꯅ ꯀꯃꯥꯏꯅ ꯍꯥꯎꯔꯝꯗꯣꯏꯅꯣ ꯍꯣꯏ ꯃꯤ ꯌꯥꯝ ꯊꯥꯖꯅ ꯍꯥꯎꯕꯅꯦ ꯍꯥꯎꯒꯤꯅꯦ ꯍꯧꯒꯤ ꯂꯦꯡꯒꯅꯨꯅꯦ. ꯆꯉꯥꯡꯁꯤ ꯍꯥꯎꯏꯗ ꯃꯥ ꯅꯪ ꯆꯉꯥꯡ ꯊꯧꯏꯗꯣ ꯈꯤꯇꯪ ꯊꯧ ꯊꯝꯃꯨ ꯈꯔ ꯃꯥ ꯋꯥꯡꯅꯤꯅꯦ ꯆꯨꯝꯃꯤꯅꯦ. ꯆꯞ ꯆꯥꯔꯤꯕ 어제 랭ꯒꯅꯨ. ꯃꯤꯂꯪꯕꯤ ꯀ꯭ꯔꯤꯄꯥꯗꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯖꯔꯦ ꯍꯣꯏꯅꯦ ꯕꯦꯕꯤꯒꯥꯗꯣ ꯍꯩꯅꯔꯦꯅꯦ ꯌꯥꯝ ꯂꯦꯝꯅꯔꯒ ꯅꯍꯥꯡ ꯂꯦꯞꯄꯣ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯀꯥꯞꯁꯦꯕ ꯍꯩꯅꯗꯕꯅꯤ ꯇꯝꯃꯝꯅꯦꯕ ꯅꯣꯏ ꯀꯩꯅꯣ ꯇꯥꯏꯗꯦ ꯅꯣꯏ ꯀꯩꯅꯣ ꯐꯖꯅ ꯎꯔꯦ ꯐꯤ ꯂꯧꯁꯜꯂꯛꯏꯉꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯎꯕ꯭ꯔꯥ ꯑꯗꯨꯅꯨ ꯑꯩꯈꯣꯏ ꯃꯊꯪꯗ ꯀꯧ ꯆꯥꯔꯛꯀꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯔꯤꯒ ꯀꯧ ꯃꯊꯪ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯁꯤꯅ ꯅꯣꯏ ꯕꯟꯗ ꯅꯨꯃꯤꯠꯅ ꯐꯖꯅ ꯁꯤꯡꯖꯨ ꯑꯩ ꯐꯖꯩꯗ ꯃꯥꯏ ꯆꯨꯝꯃꯟ. ꯅꯣꯏ ꯄꯨꯟꯅ ꯂꯣꯏ ꯕꯟ ꯂꯩꯔꯦꯅ ꯑꯗꯨꯒ ꯃꯥꯗꯤ exam. 마주 산지들이 벌레니잖아. 그 잡아 놓으래. 누구 그리 하니? Like, share, subscribe 간다 해도 그럼. 나오나 나오나. ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯔꯤꯃꯤꯗꯨꯅ ꯑꯩꯗꯤ ꯍꯥꯏꯔꯅ 애들이 만나는 그래. 미랑이 하이래 눈 땅아래. ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯁꯤꯕꯤꯗꯨꯅ mana ꯍꯥꯏꯃꯤꯅ hai cái nó dulu hai ni. Yang like, share, subscribe rồi nè. 구독 video지 like and subscribe 더 빌어. 아두가 소위 자주 comment 다 해비로.
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯕ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯌꯥꯝ ꯊꯥꯅ ꯆꯉꯥꯡꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯆꯉꯥꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯉꯁꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯔꯦ ꯉꯁꯤ ꯆꯉꯥꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯆꯨꯅꯔꯦꯕ ꯀꯩꯅꯣꯁꯤꯒ ꯆꯪꯉꯧꯕꯣꯏꯗꯤ ꯆꯥꯟꯅꯔꯣꯏꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯔꯤ ꯆꯪꯉꯧ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯐꯥꯔꯦꯕ ꯑꯩ ꯅꯍꯥꯟꯅꯦ ꯒ꯭ꯔꯨꯞ ꯂꯩꯇꯕꯗꯣ ꯑꯩ ꯅꯍꯥꯟꯅꯦ ꯒ꯭ꯔꯨꯞ ꯂꯩꯇꯕꯗꯣ ꯍꯧꯖꯤꯛ ꯒ꯭ꯔꯨꯞ ꯐꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯃꯊꯪꯗꯒꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯕꯟ ꯂꯩꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯏꯒ ꯚꯤꯗꯤꯑꯣ ꯀꯩꯅꯣꯝ ꯊꯣꯡꯕ ꯆꯥꯕ ꯈꯪꯗꯦ ꯃꯊꯪ ꯁꯟꯗꯦꯗ ꯃꯊꯪ ꯁꯟꯗꯦꯗ ꯄꯨꯁꯀꯥ ꯆꯥꯁꯦ ꯍꯥꯏꯁꯦ ꯎꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯁꯀꯥꯃꯨꯛ ꯆꯥꯕ ꯉꯝꯗ꯭ꯔꯒꯁꯨꯅꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯂꯩ ꯄꯨꯁꯀꯥ ꯆꯥꯁꯤꯅ ꯅꯠꯇ꯭ꯔꯒ ꯍꯧꯔꯗꯤ ꯍꯧꯔꯦ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯑꯣꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯔꯦꯗꯤꯃꯦꯗ ꯂꯩꯔꯦꯀꯣ ꯑꯗꯨꯏꯗꯤ ꯌꯥꯔꯦꯗꯅ ꯃꯊꯪ ꯁꯟꯗꯦ ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯪ ꯁꯟꯗꯦ ꯃꯊꯪ ꯁꯟꯗꯦꯒꯨꯝꯕ ꯅꯠꯇ꯭ꯔꯁꯨ ꯄꯨꯁꯀꯥ ꯆꯥꯔꯤ ꯄꯨꯁꯀꯥ ꯆꯥꯔꯛꯀꯅꯤ ꯖꯦꯔꯣ ꯆꯥꯔꯛꯀꯅꯤ